एयरपोर्ट तगी कांगपोक्पी की टी खुलन फाउबगी मरक्ता सेक्यूरिटी न खुरक हांगदना योमलगा फ्री मूवमेंट हौरे सना थोंगना यारक्तबा फुरुप अनि की मियोय सिंगदी मसिंग यामना थोंगरक्ट्रे मणिपुर के चाही अनि मखाई फाजलगलबा तमथिरबा लान असिगे वारचिन पुरकनबगी पांदमदा यूनियन लेंगांगना सही असिगे जनवरी की अहानबा चयोंदगे यूनियन होम सेक्रेटरी ओइरंबा AK बलाबु गवर्नर ओहलगलबा मतुंग फेब्रुआरी 2015 दा मतम अदुगी मणिपुर लेंगाकपु रिजाइन तौहलगा था अदुगी तराहुमदोगी प्रेसिडेंट रूल चलाइरक्तुना यूनियन लेंगा के पांदम फंगननबा मथौ ताबा थबकसिंग लेप्तना लौखलकपगी मखा तारकपदा लान असिना मरम ओइना चिंग अमसुंग तमगी मरक्ता फुरुप अनिगी मियोयसिंग चनाथोंगना तौबा यारक खिदबादु PR लेंगाकना लौखलकपा थौरांगी मनुंगजना सेंट्रल सिक्योरिटी फोर्स ना खुरक हांगना चपलगा इम्फाल एयरपोर्ट तगी कांगपोक्पी डिस्ट्रिक्ट के टीकुलेन फाउबगी मरक्ता फ्री मूवमेंट तौहनबा हौरे थाजबा याबा पाव अमगी मतुंगिना मफम hyriba मफम अनिसिगी मरक्ता फ्री मूवमेंट तौहनबा हौरक्खिबसी ट्रायल बेसिस्ता था असिगे मरिदगी हौबनी हाइरे सिक्योरिटी की माइकैदगी सुसेक्सिन थौरांग लौखुटपगी ट्रायल असिगे मनुंगदा कांगलुप अनिगी मियोयसिंग पैसेंजर बस सिंगदा तोंहलगा सिक्योरिटी ना मनिंग ममांग अमसुंग नाग ये चपलगा पुतोक पुसिन तौबा हौबनी थबक असिदा AR की माइकैदगी बुलेट प्रूफ कैस्पर सिंगबा याउना IRB की पर्सनल सिंग पुबा बस साउना गाड़ी पुना तरा रोमदा तोंगबा सिक्योरिटी पर्सनल सिंगना सेक्शन ngak senbani हाइरे थबक असिगी मनुंग चन्ना कांगपोक पीगी टीखुलेंदगी इम्फाल एयरपोर्ट फाउबदा चिंगी फुरुप अमगी मियोयसिंग लाखनबा हौरे अदुगा एयरपोर्ट तगी सुटी खुलेन तमना हलनबसु हौरे हाइरी फ्री मूवमेंट की दमक लौखलकलिबा थौरांग असिगी मनुंग चन्ना नुमित खुदिंगी अयुक पुंग 9 तारकपदगी सेंगमाइदगी पैसेंजर बस सिंग लमथादुना टी खुलेन फाउबा चेलहनगनी अदुगा नुमित जुंगु पुंग 12 दगिना टी खुलेंदगी नेशनल हाईवे 2 परिंगदा लाकलगा सेंगमाइ यौरकनी मसिगी मथक्ता अयुक पुंग 6 तगी हौरदुना कांगपोक्पीगी गामीफाइदगिना सिक्योरिटी पर्सनल सिंग सेक्शन ngak सेंदुना एयरपोर्ट ता सकदबा चिंगी फुरुप अमगी म्यूसिंग मफम असि ताना पुरकनी हाइरी नुमिदा वारम पुंग 6 तारकपा फाउबगी मनुंगददी एयरपोर्ट असिदा थुंगलगदबा फ्लाइट के मतम लोइबगा लोइना नौना पाइगदबसु लैट्रबनिना हाइरि पुंगफम असिदगी एयरपोर्ट ता थुंगलबा सिंगी फुरुप अमगी म्यूसिंगबो पैसेंजर बस ता तोंहलगा सिक्योरिटी ना ngak सेलगा कांगपोक्पी डिस्ट्रिक्ट के गांपे 5 फाउबा थिनगनी हाइरी PR लेंगा के माइकैदगी फ्री मूवमेंट की थबक असे यामना थवाई याउना अमसुंग सेक्शन पांगथोक्लबसु ngasi फाउबदी ओइनादे लान चोकनखिबा फुरुप अनिसिगी मियोयसिंगी मरक्तगी मसिंग यामना थोंगरक्खिद्रि हाइरी दिल्ली चतुना खोंग पायरगा लेंगाक सेमगे हाइजगद्रा इबोबी मणिपुर की मियामना मपुंग फाबा राइट पिख्रबा मतुंगदा BJP की MLA सिंगना दिल्लीदा अमुक चलगा मकोंग पायदना लेंगाक सेमगे हाइजखिगद्रा हाइना CLP की लीडर अक्रम इबोबीना फोंदोक्रे इंडिया की मफम सिन बतुंगना इंडियन नेशनल कांग्रेस चथरिबा बोचर गदिचोर कैंपेन की शरुक अमो ओइना ngasi केट्रिगा ब्लॉक कांग्रेस कमिटी न छिंदना कॉन्स्टिट्यूएंसी की हानगी MLA मोहम्मद अमीर साहा की केट्री बेंगुलदा लेबा युमदा पांगथोक्रे Secretary campaign aduda hanagi Chief Minister Okram Ibobi MLA Toksam Lokeshwar hanagi MLA and Loken Muhammad Fazur Rahman amasung Manipur Pradesh Congress Committee ki Executive Committee ki member kaya marumna mitunglan sing oina sarugyake thoranga mari lenana o Ibobi na haike BJP ga seminary baketi gaw ge MLA na mahak masana karigumba amatta sinadre hairabasu party asigi matung adumbak inaduna leire इंडिया की सिटीजन खुदिमक मणिपुर खुंदाबा याय अदुबु मपु सादुना मणिपुर दुगाइना बहनरकपदि यारोय जादमनी फेडरेशन ऑफ आर्मी की लमजिंग मखादा मसागी येक सलाइ लेजबा येलो फुरुकुन मंगागी इंडिजिनस पिलर अमांगारांग सौम्बुंग कबुई खुनसाउदा मखुम फांगदोक्तुना मियामदा खुसिनख्रे इंडिया की सिटीजन खुदिमक मणिपुर खुंदाबा याय अदुबु मदुना मपु सारगा मणिपुर दुगाइना बहनरकपदि यारोय हाइना फेडरेशन ऑफ आर्मी की प्रेसिडेंट सापमसा जादुमनी फोंदोक्रे ngarang maikum hangdokpagi thoram aduda lamdamsigi yellow furup oiripa amadi masagi yek salai lezaba maitei tangkhul kabui aimol anal siru sote khoibu kharam koireng inpuina singba yellow furup kun manga ki mihut singalonena tongan ba CSO singi mihut singsu sarugya ke thoram aduga mari lenena Federation of Army ki president sapam sajadumnina makata na fongdokkiwada Federation asida chahi amaga tha amma chupna changna lamdam sida khundaminariba yellow furup singi matengalonena indigenous pillar nungbi asi sagat khibani masi yungliba
Nungbi asina Manipurge yellow furup kana kanano haibadu malemda masak taklagani matam suppada punbana pangalne haibasida chapsana federation athazaba thamle mitop miyan Chatsin ireipak iramdam asi yengchinabagi tanza ama lakpada iramdam asigi yellow furup oireba furup kun manga asina ireibak ngaksanabagi chapchaba firep ama lobagi matam oire haina phongdokhe Agratatadagi Imphal Tamna Pairakhiba flight amana drone ama pairamba thengnabadagi flight operation ki thabaksinga hakleblurai ngarak numit jumba matungda Imphal airport ta tanarbagi damakta Agartaladagi Pairakhiba Indigo flight amana Imphal city romdagi airport tamna Paithakhre damak food lising ohunga Chathok lising mari phauba wangna pairingagi cherakta nungtil pung amaga minute jangkai tere tarakpada drone ama pairamba thengnabadagi airport asige flight operation gi thabak thoram singa hakleblurai Indigo flight asina nongthakta drone ama paiduna leire haibagi pau pirakpadagi police ta panthadana report tawkhi amasung police ki maikaidagi mathau taba security gi clearance phanglaba matungda airport asigi flight operation gi thabak thoram sing mahoksa gomna makha chathaki hairi panba yabadi matam khara gi mamangda Imphal airport ke area da drone sing pahanbagi mayokta Imphal East Imphal West amasung Nambol amadi Bisnupur gi area singda drone sizinada naba akanba wafam khangan khiba leikrabani Kanagumba singna may lainaba lengake ayaba yauduna drone pahanbana airport asida Paithok paisin tawriba aircraft singda kudong sadaba mayok na hangani hairi thawdog asina maram oiduna airport asi matam kharagi oina thingjilakpa yai amasung passenger singda kudong sadaba singsu mayok na halakpa yai hairi Singkaroi lising ama halakpa ngamdana leiri akanba nonglei nuksina maram oiraga Tibet lom thangba sarukta leiriba Mount Everest ta hojik Singkaroi lising ama rom halakpa ngamdana leiri Singkaroi singadu Mount Everest ke meter lising mariga chamapal lom wangba mafamda panduna leiriba Singkaroi sing rescue tawna bathabak paikhatpadi hokre aduba hojikmaki oina di rescue team na Mount Everest ta panduna leiriba Singkaroi lising ama rom adu maipakna purakpadi ngamdri hairi Lupa crore 38 ki lottery fawdagi chayola machupna party pangthokluba miyoi hospital da laikatnakre Lupa crore 38 ki lottery fawdagi chayola machupna party pangthokluba miyoi hospital da laikatnakre haina phongdorakle BBC gi report asigi matungina Oglis company da thabak tawba chei kuntra mapalom suraba Adam Lopez hariba miyoi asi mahakna leiduna yaukhiba lottery ticket adu lupa crore 38 senpham phawrakhibani mahaki punsi da ahan boina aduk yamlaba senpham adu fangbadagi harawbagi pankhei leitraba Adam Lopez na chayola machupna lepalaitana party tawkhibani hairi maramaduna oiraga mahaki haksangi ka hena soksilakpadagi hospital da pukhan aduna laikatnakibani hairi Adam Lopez na lupa crore 38 ki lottery fawre haiba wafam adu ahanbada thazaba ngamkide adubu mahakki apokpi mamana wafam asi summi haina phongdokpadagi mahak tawpham khangdana harawkhibani ka hena party tawkun thaksin Chatsin bana maram oiraga bilateral pulmonary narakpadagi mahak hospitalized tawbani laina asi fagalaknaba honabada yamdrabada thani palomdi changani haina su report asina makhatari Russia na Ukraine da Chathakhiba attack ta miyoi manga sikre lising ni phurom na hojiksu amambada leire sahi ahum hena Russia amadi Ukraine lebak ani gi marakta chatharakhiba lan asigi manungchana numit khrani asigi manungda Russia na missile yangkai amadi drone chonga rom thajilaktuna landabadagi Ukraine da manga sikre hairi attack aduna maram oiraga Ukraine gi mafam kaya da paksana amang ata kya thokhiba maramna miyoi lising ni phurom electricity fangdabagi amamba marakta leinare loinana hawkiba pungkun mari gi manungda Russia na chatharakhiba attack amada Ukraine da supnagi chahi 15 rom khakta ngairiba angang ama yauna puna imung amagi miyoi mari sikre Russia na chatharakhiba attack adu Ukraine gi west da leiba mafam amada chatharakibani attack adu da miyoi kyasu sauna asok apandangkre nakalamrom da Russia na Ukraine gi Japeli jiada chatharakhiba attack amada sumiyoi ama sikibaga loinana tararom na asok apandangkre masida tana Russia na chatharakhiba attack chatre kasumna anirom aduna maram oiraga miyoi lising humputra humdoi romsu mai fangdana amamba marakta lainare Russia Ministry of Defense na Russia gi lanmi singna Ukraine gi military intelligence facility singda supak sana landakre haina phongdorakle Nakalamaromda Ukraine chatharakhiba attack amada Russia da sumiyoi ahum sikre aduga miyoi kya amana asok apandangkre hairi